Hello mayam punamakpu ngangmani nari blog kataram aujari ado mayam ngasigi blog sidi sum aina sum daily tawjaba thabak singnebako daily tawjaba haidi asi ngata tawba nate di budi doisu aina nongmada sum tawjahoba thabakto aina ngamba khara video capture hobanebako ado mayam da sum jengminasi ado mayam ngasidi hangam chambut thonge tawbanebako ado mayam hangam chambut se aidi kaya pamsande tasengna haragadi ichade asina hinjang ama oina ichaba ngamdebako adoisu sum akoigi mungwandi loin chai aduduna chambut thonge tawbani ngasidi duka akoigi lebu palse jeng du lebu khoi lebu se 12 mas pale hairoi hayada khangde pale siga su pale sina zaingang nahangido hangam samroge meyam mayam hangam chamba loire adudo hangam semna khotna loirebako singsu leire moron tekpa de khaman sindi khara leire do chinam khatang hapani aduga thongdoineba da khoi hangam se khatang urumne ne munba su khara wa lebako aduduna cooker do en tawrani aduga sina angangdi hangam chamut chadamina angangi aluga khaman sindi ga ngaudoineba mayam sak thongamebako sak to sak kamame redi hangam su thongame adudo meeting school dane ngangi kayina meeting ama layana lakpi wa jam kan harakpa aduna adugi munga hasre ado mayam da mafam doroga mujeng halake mayamdo ada leriba school asiganyabako asise hana LP school oirami adudo school do hongkreba emi ga punsana khre aduduna asise anganbadi gi angangsing takpagi me hore adune mayam aina sangakpada meeting je ho leiremebako adoisu aisu mi maningda sum phamme ngahak meeting loire cha nong thangna hawribako aduda jum hale kaina hada sum charaga mu cha nong khaidonga tawdoido anga mu rujadoiba aduduna hale
ꯑꯗꯨꯒ ꯃꯌꯥꯁꯤꯅ ꯍꯜꯂꯛꯑꯒ ꯀꯩꯅꯣꯁꯤꯡꯅ ꯉꯧꯔꯦꯕꯀꯣ, ꯀꯥꯡꯍꯧꯁꯤꯡꯅ ꯉꯧꯔꯦ꯫ ꯑꯗꯨ ꯃꯌꯥꯝ ꯀ꯭ꯋꯥꯁꯨ ꯂꯣꯏꯅ ꯍꯨꯔꯥꯟꯕꯤꯔꯝꯃꯦ ꯌꯦꯡꯉꯨꯁꯦ꯫ ꯊꯤꯕꯅ ꯁꯤ ꯗꯕꯥꯁꯤꯁꯨ ꯁꯤ ꯗꯕꯥꯁꯤꯁꯨ ꯂꯣꯏꯅ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ꯫ ꯍꯨꯔꯥꯟꯕ ꯅꯪ ꯁꯤꯖꯈ꯭ꯔꯣꯀꯣ, ꯀ꯭ꯋꯥꯗꯣ ꯍꯨꯔꯥꯜꯂꯒ ꯁꯤꯕ ꯑꯣꯏꯈ꯭ꯔꯣ꯫